स्टेट की कासन कोया पाकना थारीब पोपी पानी मार्च था फाउबी मनुदा मरु फंग मांगहनलगनी हाइना चीफ मिनिस्टर बिरेना लाउथोक्रे ngarangdagi satharakiba Republic Day gi thorom ngasi beating the retreat pangtokna loisintre makok mathang takraba contingent singda governor na manamathum sing khusina weightlifting sanaroi saiko mirabai sanu ngasi Manipur laingak na taram na ofna lupa lakh kungi senfam piduna puning pugatre Anong Manipur mapurak na buhanap da singtam animang abatoy na sokat minaba batok tay hay na Agriculture Minister Bihan Kanyana Pongdorak ni. Indo-Myanmar Women Friendly Football Match 2018 ki kasi sana ki bahan pa match da Manipur ki lupit football team na Myanmar team po yam na lakso na pantong taret sinara may kiba pikre. Amasung Minerva Punjab na Neroka FC wa Pandal amasina da mai kiba pidon Neroka FC League asida point kun mathoy di ki henba ngamdana leiri. Mayam khurumjari adom ni yengbi bas impact news ni ai keke thoksom na hosi pungja se phawgi mariba pausing miam da pizari sahi thara manga subna congress langak ta lairingai miam gi yai phathausil gi damak thabak paikhat na bak kan haijara basu tabi khide adubu ana balengak na telaba tha nipan mapan asida miam gi yai phathorang kaya paikhat program le miam gi thabak tawbada television radio amasung pause da panglaw lawbagi mahuta practical oina thabak tawba tangai phadi haina se minister en birena phongdokre Wafamasi ngasi marirak suba waina langthabal assembly constituency ki manung sana laiba Manipur oiba laikidrabi singi angang singi lairik tambada mating oina ba assembly constituency asigi MLA oiba tanatana CAF amasung PD minister Karam Syam na selgi tengwang pipi ki tharamda phongdokhibani langthabal kendra widows welfare association na sinduna pangthokiba toramadata se minister na First track court lingdra nupi singda sathaba mion minai da senaba sing mathakta atienba matam da sarak pibagum mayai kaba ni sagi case da senaba mioi sing mathakta athuba matam da sarak pinaba khongthang laukhale committee asina committee amang asidagi semdana state asigi kasin koya da paktak na thariba popi pambi sing mars phawbagi manungda maru phangna manghan lagani haikhi state asida tangdu laitaba punsi purakna babati miamgi hak mapung phana phangna balenga asina honari Lebak kai na ba madi miam da awas sai thing nang na ba silak la badi legang la sapsana thing na gani compromise to roi haina mahangna phungdokhi DC sing akhoi gi police officer phatabanate moida award pa leibanate DC sing phatabanate moida award pa leibanate akhoi gi praja sing phatabanate moida award pa leibanate proper leader manayna guide fajana tobida badagi mayangi na kari toroga fagata ki wakhalon pida badagi ne banga se khoina phumbang na regle ramis asuk nungsina graba singmi amani tami akhoi gi mark sida leirami ba gap se mo thabuk da bo matam da aigi haiba pot ama khak na mang tharaga di sia yara roi aigi kana ba mu mang tharaga chalaba thabuk do soi oiroi da mayam gi oina satpio mayam gi oina kana rakpadu da aigi dum yaurubani Lilong Sajing Maireng Khong Community Hall the Pangthokiba Tharamata the Saru Yakeba CAF and PD Minister Karam Syamna Senja Thumja the Maramoreka potential Lizabal and the Masik Harol Kaya Ning Bakari Basit Ki Kanana Balagana Corruption Mutada Awama Tak the Honari Corruption Mutada Kongtang Kaya Paikatuna Telba Matamasi the Kumang South in Bangamle Sukso Shoydana Corruption Free Oibelam Damama or Kani Habi Tazaba Sound Lady Haiki Mahana Makataraduna Narol Singna Ningba Tungi Tungi Habi Wakalunda Ningba Kaina Labi Mota Mi Oidaba Yadi Habi Wakalunda Singna Matamda my Papa Oigin Haiki in Kalaliban Narol Singi Mahima Sing Tamba the Mating Amati Puning Tokat Pasina I want Manipurama over the sound of Mating Oigin Habi Wakalunda Gasi Toramasi Pangtopani I want a Purana Honabada Miang Gimihut Sing Su Sarabat Hodang Lay Se Minister Napabatabakaya Toduna Su Cabinet Minister of the MLA Sing the Fatrabati Ahoma Poropat Tintaba Oigin Haina Fongdoki Nasiki Toramata da Wango Assembly Constituency MLA o Lukoisu Sarugyaki. Akui Pavaise, Chief Minister Fanana get to Maram. Chief Minister Pana Paragasu,
cabinet minister akoina phatragati leibak si pharoi doin aduna awon ba ran ti tangka ama adi hojikti lakrabani aduna isajing phajana like taman biyo paisa leite wabirunu akoina su pangba yaba pangani tawba yaba tawgani aduna manipur se awon ba ran ti tangka ama hojikti lakrabani adubo kanagumna kalak khamban bagi wa mayam ama ngangdabadi natti Republic Day gi ngarang dagi sathar ki bathoram beating the retreat pangthok trang ngasi loisin kre beating the retreat atu the governor Nazma e heptula ngarang pangthok ki Republic Day gi peret to saruk ya ki ba contingent singi makong matang takraba singda mana mathum sing khusin nakre thoram adu Manipur lenga nasindra ahan ba Manipur rifles ki lampak ta pangthok ki nungtil pung amadagi hokki ba thoram atu the Republic Day peret to saruk ya ki ba cultural troops singi barakta atho ehen tanaba oina jagoi utki beating the retreat ki thoramatu the governor Nazma heptulana ngarang pangthok ba Republic Day parade mako mathang takba police civil school college band tablogi contingent sing lambi da sakhe ba gate sing department sing da mana matum sing khusina ki nungtil pangthok ba jagoi changdamna ba da mako mathang takba cultural troop sing nasu governor gi mamang da makoi gi jagoi sing utki beating the retreat thorom gi khwaidi gi maru oiba military band sing music drill pangthoki music drill ado asam rifles ki pipe band na hauduna makoi gi oiba music drill pangthoki tungda Manipur police Manipur rifles CRPF IRV gi apun band gi music drill utki band na sigi band singi drill lorba matungda India gi masu ohong firal sing thaduna thorom ado loisinki thorom ado loisalakda sebinasa nongthono berena district singdaki khangalaba mioi singda swas bharat gramin gi mana sing yentoki pangthoki ba beating the retreat ki thoramata da lainga ka sigi civil ama police ki makok thoba official saying mahiroi ama so miyamna sarugya ki winner of the first position weightlifting masana da Manipur ki puwari ma sema ngamkhrabi saiko mirabai sanu bunga se Manipur lainga na sendra se minister banglo da taram na okre weightlifting masana ki gold world championship ta India ki oina Karna Maleswari na gold medal ama laukraba matung sahi kunithoi lerega masana su da saiko mirabai sanu na India ki anisuba amadi Manipur ki ahan ba gold medal asi mamang sahida US agi anayam da pangthokiba world weightlifting championship ki kg nifunipan gi masana aduda phangba ki Imphalis ki manung sana laiba nongpok kaksing ki sanores ki imung manungna laita laira ki saitheng kaya phanglabasu sanores na pamjare ba weightlifting ki masana si income jale sing ni tare ki hawna sana dun laki olympic ma di tongan ba international ba national ki thak ta pangthok pa championship kya da saruk yari bi sanores na Manipur laingak na lamdam asi ki sanore kaya ba makoi ga sana ba thabak amam pi rabadi lamdam asi ki laihaw da masing yam laba sanore kaya laiba ngamgani haiba wafam asi ngasi ki thoramata saruk yakiba Manipur lainga ki mafamda thamki Indo Olympic team matungda fazna amuk hena isada prepare fazna ina soji budo kumaina soji buno haina fazna tumzaba da ina fazna khanjaraga asi all weightlifting championship da chahi kundani thoigi matungda koi weightlifting jo ina chahi kuni thoigi matungda ina world championship da medal logo ngamjarakani 1995 da Karna Maleswari aba medam sina medal logi bani madugi matungda lifter amatana kanamtana medal logo ngamjana lerakani hanta aina mayam gi support tagi oza sing gi support tagi gi team da laiba process mayam gi support tagi ai hanta medal logo ngamjarakani Ngasiki tharamadu da saruk yakiba se minister and birena badi mahaki council of ministers single loina na saiko mirabai sanu badi mahaki apopi anibu taramna okiba kalorina sanaroi asida sel gi tengba oina lupa lakh kun khusinaki ngasiki tharamadu da se minister singh badi MLA kaya galorina youth affairs and sports department ge masok naira ba mioi kaya so taramna opki tharamadu da saruk yaki afaba sanaroi kaya puthokpa ngamliba state asiki sanaroi samagani fogi mathakta matam gi oiba Manipur legana sanaroi sing aduga sanaba thaba kaya pituna lagli amadi makatana su pikigani haina thoramadu da se minister and birena Manipur miyangi maphamda thamki
कोई मेरा बाई की कोई स्टेट गवर्नमेंट की साइड की कोई ऑफर तौरी करी करम्बा हजिक रेलवे दा लेबिरिबना करी पोस्ट नो अदगे कोई स्टेट गवर्नमेंट दना करी तो यागे मदु हाइफेट इमुंग मनुंग सिंग तानरगा एसोसिएशन तानरगा अखोई द मदुगी ऑफर म तौबिरमो अदुगी मतुंगिना कोई सु गवर्नमेंट की नियम सम लेबनिना नियम दुगी वांगदा अखोइना कलाइ भok तौबो याय गोल्ड मेडलिस्ट वर्ल्ड कप की कदाय भok तौबो याय करी तौबो याय हाइबदो अखोइ खनरगा बेस्ट मैक्सिमम लेवल दा अखोइ योखटकनी Sangmai Assembly Constituency के MLA NG Dingo की युंगी गेट मयादा लेबा ड्रेन अमदा बोम अमा पखाई खरे ngasi numitang wairam pung mangaga minute yankai pari muktaba matamda Imphal West ki Sangmai Police Station ki manung sanna khurkhul lamkhai da leba MLA asigi yungi thonga la hari thawdok asi thokhi bani adama pu thawdok asi da naungna sanba fencing wall da ate kai khara thokpa natana mioi amata sopan nghodri haina impact news na phangba thajaba yaba pawgi source amana hairi Scheduled Tribe Demand Committee Manipur STDCM amadi coordinating body of Scheduled Tribe Demand Committee Manipur CVS TDCM anina January kundagi lubasina sangsiliba khongjanggi mari leinana sathaba horakhiba lamnamsiki masak naiba mioi singi mot loba khongjanggi ngasi ahum suba sarok oina Department of Economics and Statistics ki hanagi director O Biren ga unakre unabaduda mahana maiteibu puarigi matungina lamdamsiki maroi be yalhobi amani Hindi law natraga Indian Constitution ki matung ina hairagadi Adivasi natraga Scheduled Tribe haibani masida ekhoi na karisu yena ningai oide maitei ekhoi ki punsi mahing amadi socio economic ki fivam su adumak backward oidi lari fivam masina maitei asi adumak Scheduled Tribe list ta sanfam thoi ekhoi tribal ne haibasida karigumba mangjaba leite ekhoi ki ipa ipu masak khangbani amadi ekhoi ki aseng bodu malenga topa jati da takpa ngamga doribani masi ngasi ki maitai khunai na tungi mirol ki damak khanlaga tangai phadana tokpam tokkamani haina phongdorakhi loinana maitai community asigi ethnography and socio-economic status survey ase statistics department na tawba sapsagani maramdi statistics department na socio-economic survey asi income dalising taramathoi degi nodal agency oire maram asina India government again balaitana recognize tobiu hainasu makhata ki Lamdam siki yellow furup ama oiriba aimol furup na horokpaga mari lainariba Raisok Festival ngasi Kangpopi district ki Karam Thadoi kulda pangthokre festival asigi matanda Karam Thadoi kulgi khunbu khomjalen na haikibada Raisok haibase Karam Thadoi kulda hoba kullasi horokpaga mari lainaba lai makhal amani kul asigi laiyoi kraba ahal singna takpiramagi matungina Raisok hariba lai makhal asi pakhang laisabi ani ki nungsi nungol phongdok nabda seasonai Kanaguma pakhang natraga laisabi amana lai ase pinarabadi nungsi waithung nei haibigi thajana basulai hariba thoro ase pathang puthang lana sataraktuna lagli ngasi ke horoliba birol sing dasu wari asi khanghanaba lai asina satpa matamda poinu thadagi lamta tha ki marakta festival oina pangthokpani haiki festival asiki saruka moina aimol furuki oiba jagoi isai kaya pangthokhi Leilang ba na akwai pakhang leisabi na leisabi pakhang da leilang ba na pinarame khudon oina matam adugi matung ina sannabi oina aduna marak akwai na masigi chai olakpa magsigi kumtha phare lamta haiba matam nungai ba matam asida akwai na leilang ba leitheng ba leipina ba leihuk na base pakhang leisabi akwai na season naram Environment for Economic Development haiba teamda ngase ayuk More Trade Center ki seminar hall the International Customs Day pangthokre ngase ki tharamata da Taraneti Subasan Rifles ki commandant Nectar Sanjenbam Tenopal District ki SP Dr. S Ibomsa Customs Preventive Northeast Region ki Additional Commissioner BS Suhak nga Myanmar ki Border Trade Chamber of Commerce ki Secretary Myanmar ki Narcotic Department ki Officer amasung Myanmar gi atopa delegate loinana More daliba Border Trade Chamber of Commerce Maitei Council More Hill Tribal Council ki bihut singa amadi tongan na community singi miyam ga loinana saruk yaki Preventive of Cruelty to Animals Pet Shop Rules 2016 amadi Prevention of Cruelty to Animals Regulation of Livestock Market Rules 2017 hariba draft rules ki matangda stakeholders singi oiba consultative meeting ama pangthokre consultative meeting ase lainga ka sigi Department of Veterinary and Animal Husbandry na sinduna sajen hongna laiba
veterinary complex ta pangthokibani. Ministry of Environment, Forest and Climate Change na Prevention of Cruelty to Animals Act 1960 asibu hena phaba matang ga sanaba ekama ohenna ba preventive of cruelty to animals pet shop rules 2016 amadi prevention of cruelty to animals regulation of livestock market rules 2017 haina tongan ming thonduna anauba chana pathap kaya hapsin lakpaga mari lainana ek asig anauba chana pathap amadi niyam kaya asida hapsin ningba amadi lauthok ningba matang sing khanghalangna bathok hiba notification ga mari lainana ngasigi khanani nabagi thorom adu pangthokpani ngasigi khanani nabadu da people for animal na singba tongan hiram asiga mari lainaba lup sing su saruk yaki lonena mahiroi luk kaya ma su saruk yadana makhoi oiba wakalon sing phongdoknaki 26 December 1960 da Prevention of Cruelty to Animal Act 1960 si lay karba hojiti makal makha kaya ni animal trade to busing karbar to ba mayam sin su inga draft rules si change mo to ga rule ba ma adopt to aduta ekon mayam ma su khanna di madodi animals are our best friend who never asks nor pass any question makoi si ki cruelty to bola tati to na to you mayam sin si tingan na bagi India ko may napi do rules sin si ay koi ay mana ihoy da ba Prabis sanam misigi case CBI da sino haiba demand Manipur ki Governor Dr. Nazma Heptola gi yauna lusingma kya gi EPC mai thakre People Action Committee PSA Northeast Forum for International Solidarity NAFIS amadi Youth Forum for Protection of Human Rights na Manipur government amadi India government ani da case asibu CBI da sinanaba thakiba matam adu ngasi loireba phawda langaki maikedi ki sabsaba khongthang amata lokalakta bu yaningdeba phongdok laduna khongjang asi sangsin khibani ngasi khongjang loi sing aduna Imphal West ki manung sanna uripok asom laikai da Uttar Pradesh ki Chief Minister Yogi Adityanath amadi Union Minister of Home Affairs Rajnath Singh ki effigy sing galoinana Governor ki effigy du mai thakibani awang nongpok ki mioi sing da racial discrimination sathababu yaningdeba phongdok tuna Sangsin Kibo Kongsang Adida We Want Justice Yogi Adityanath down Rajnath Singh down We Want CBI Inquiry Hybrid Singh Kolau Kayasu Kongsang Loi Singh Aduna Lauki January Hokipa Tang Taratareta case Asipu CBI da Ngasi Tang Kuteret Asipawagi Manungda Sino Haiduna Haidi Lup Singh Asina India government Amadi Manipur government Taksin Ba Laikravani Indio-Myanmar border ki no man's land ngasi ani subo ina maikai ani maki government amadi miyam na mafam adu da lariba bor ka sing sengdok ki thabak sathakre leibak ani ki government sing ki pau phaunar ba matung da ngasi upung tare taba matam da India ma so Myanmar ani ki brak talaiba no man's land da lainamba yam laba mo pasing adu leibak ani punna sengdok min aduna nak get ani da laiba miyo sing da health hazard thoktana ba pandam da khongthang asi lokal lakhibani ngasi ki tharom da morege additional deputy commissioner and bankim SDPO Lawrence K Munlo CDO OC Fi Taran Kumar so more da laiba tongan bal community kaya galo sing basing saruk yakhe Myanmar gi maikhe ki tamu gi DC Myanmar Army ki marfum apan suba infantry regiment ki commandant tamu town gi immigration officer amasung namfalong market committee gi miyo sing su saruk yakhe India amasung Myanmar laiba ani gi marakta laiba no mainland ansida amot pasing paidung laiba sing ase laiba ani pau phauna duna hojek amot pasing ase sengdoktuna praja sing health hazard tholok kadaba sing kanana bidamak ta pakhali thabak asina India amasung Myanmar ani gi marakta nungsinaba ama purakpa yana lairi ngasi gi di camera person nemat kalona paudam jare balaki lailakpam impactive news more Matang sa break amalok sa break e matungda anoba Manipur ma purakna buhana bada singtam animak amato oina saukhan minaba matok tai haina Agriculture Minister V. Han Khaliana phongdok khibaki paw amadi Manipur ma sumalenge tongan be I paw sing puduna laksage impact news bu meng taduna lebio mayam bu kana taram dong sari bulletin sike makhata pa paw myam da pizari anoba Manipur ma purakna buhana bada lamdam asike mipum khodimak amato oina nungsina ba madi singtam anima amato oina saukhan minaba matok tai haina Agriculture Minister V. Han Khaliana phongdok re wafam ase ngasi BJP thangmai mandal na sinduna thangmai bangi ibidau laizing ning thau sangle na pangtok kiba mandal sanmelan thorom da saruk yara duna minister na phangdok kibani sanmelan gi thorom adu pangtok tringai mangoine na BJP Manipur Pradesh ki president su oiriba Rajya Sabha ki MP KSS Babananda yauna tongan Manipur lainga ki thaupu pasingna thangmai ban laizing laima maira lokki maira sone na basu mafam adu da sanga ki tungda mafam adu da pangtok kiba mandal sanmelan gi thorom da minister V. Han Khaliana makata na phangdok kibada
Laibaga ma sakot hanbada lenga ki thopu basing khakti ki daita nati lenga na thabak phasana tawhan gi hairabadi mipum khudima ki daita lai haina phawdoki loinana anawa BJP na losing balenga lakpada ki landam asida ban lai khidre haina loba yare haina phawdoki thoramatu da saru yakiba Raya Sabha ki MP Bhavanandana phawdoki bada BJP की ओइना बुद बुद खुदिंगमक्ता पार्टी की मेंबर सिंह थमदना लाकदबा इलेक्शन का मरी लेना मियाम पुनः वकल तामिननबा मंडल सम्मेलन से पांगथोकपनी मणिपुर दा हौजिक से मिनिस्टर नौथनबा बिरेना मियाम की दमक होनादना मांगलोम दा संगसिललगलिबा खोंथांग असिसु थागनिंगाइनि हाइना फोंदोकी गो टू हिल सर्विसे चिंग चलो चिंग पंचत चलगा कानगदो लेते चिंग अवार्ड पकर लेगे तंबी अवार्ड पकर लेगे चावखत होरंगा डेवलपमेंट दा साइमल्टेनियसली चावखत्रदि मणिपुर से चावखत पावर मणिपुर नुंसे रदि चिंगसु कंपाक्सु चावखत मिले बताए अदुगा चिंगमी तंबी खाइदना मणिपुर की प्रजा सिंसे अमगा मगा नुसिनम खंगा अहोंबा लाकन लेबा आमा चावखत मतमदा कोने दरकार ले बिसे करी इहान आनगदा लेबा तो रेदा शांति लेबम दरकार ले पीस क्वाइदगी दरकार ले लॉ एंड ऑर्डर नाक पंगंबा अदुम सरकार में दरकार है अदुगी मतुंदा मयाम मियाम अखोगी जाति मानदब मयाम अम लेबा लेबा अम ओइगनिना मिउ जाति पुनम संसिनबा म दरकार है हाइबे प्री कंडीशंस मयाम जी यार काम दा कोई लेबा टुरी द डेवलपमेंट हाजि पुरपुना मदो बिष्णुपुर डिस्ट्रिक्ट के मनुसा नौ लौद लैरिबा पंडित दीनदयाल उपाध्याय इंस्टीट्यूट ऑफ एग्रीकल्चर साइंस की कैंपस की प्राइम मिनिस्टर ओरंबा अटल बिहारी वाजपेयी की बिंग साबा अटल बिहारी वाजपेयी कॉन्फ्रेंस हॉल से संगाख्रे कॉन्फ्रेंस हॉल मणिपुर यूनिवर्सिटी के वाइस चांसलर प्रोफेसर अदिप प्रसाद पांडे संगाखिबनी संगाबगी थरमदुदा सरू याखिबा वीसी प्रोफेसर अदिप प्रसाद पांडे हाइकिबदा लंदम की तुंगी लाइबक ओजा सिंह असिना लेपकदौरिबनी मरम असिना ओजा हाइब सिनफम असी आसुकी मतिंग मरु ओय अमसुंग अइखोइना ओजा बु इकाइ खुमनगदबनी लोइनना इंस्टीट्यूट अमा साखोट हनगे हाइरबदी मपुंग फाबा इंफ्रास्ट्रक्चर सिंग लहिन मतंगाइ फदे हाइना फोंदोकी थरमदु सरू याखिबा हानगी यूनियन मिनिस्टर टी सावबना असम लरिबा एग्रीकल्चर यूनिवर्सिटी असिदा तंब फंगौद्रबा महिरोय कया कंगाउनरब अदु हौजिक लरिबा पंडित दीनदयाल उपाध्याय इंस्टीट्यूट ऑफ एग्रीकल्चर साइंस असिना अहेंब सब्जेक्ट हापसन बदगी नॉर्थ ईस्ट अहानब मखल कया एग्रीकल्चर हॉर्टिकल्चर अमदी अथै कया तंफम ओइरे हाइना फोंदोकी नसिगी थरम अदुदा पंडित दीनदयाल उपाध्याय इंस्टीट्यूट ऑफ एग्रीकल्चर साइंस की डायरेक्टर आर के इमोतोंबा अमदी अथै इंस्टीट्यूट असगी प्रोफेसर अमदी साइंटिस्ट कया सु सरू याखी that professors are the teachers are the most respectable persons because they make our country, they make the future of our youth, they make the better country by teaching the students, by teaching the young generation. So teachers are the most respectable. Institution should have proper infrastructure because without proper infrastructure institution cannot run properly and it can लेनिन खुमनचा के लाइरेक मतम की मंगलांदा पैट्रियोटिक राइटर्स फोरम PAWF मणिपुर के सही की ओइबा पीबा अराबम इबुंगोहल अमसुंग विनोद कुमारी लिटरेरी अवार्ड 2017 पीरगनी हारिबे अवार्ड असी सही 35 की मखादा लाइबा नहा अइबसिंगना सैरेंग लाइरिक सिंगदगी अफब खनकत्तुना फोरम असिना सही की ओइना पीबनी अवार्ड असी लालिब फेब्रुआरी 15 मणिपुर प्रेस क्लब पांगथोकदबा अरामम इबुंगोहल अमदी विनोद कुमारी अनि की लखीदेब की निंगसिंग थोरमदा लानथोकदौरी अवार्ड असिदा सेल ओइना लुपा लिसिंग मंगा गलोइना साइटेशन सॉल अमदी मोमेंटो अममम यावगदौरी बनबा याई थौबाल डिस्ट्रिक्ट के खांबो मखा लेकाइदगी लाइस्रम बिहारी अमदी थोक्सोम निंगोल लाइस्रम ओंबी nganbi देवी अनि की मसानुपा लेनिन खुमनचा तोंगान तोंगान सैरेंग लाइरिक अनि फोंखरे माक हौजिक हौजिक नुंतिगी फोबो पाउसे संगाई एक्सप्रेस ता सब एडिटर ओइना थबक तौरी गवर्नमेंट की नीति आयोग के सेंथंग मखादा अटल टिंकरिंग लैबोरेटरी ATL ngasi khongjom da leba khongjom स्टैंडर्ड इंग्लिश स्कूल दा एजुकेशन मिनिस्टर थोक्सोम राजेश यामना हांगदोखरे तुंगी योबिरेन ओरकदोरि महिरोय सिंबु हिरम खुदिंग दा हैथोय सिंथोय हंदुना मतिक साबा मियोय अममम ओहेनबगी पांदम दा मखल कया गे स्कीम कया इंडिया गवर्नमेंट फाइकल लगली स्कीम सिंग असगी मनुंग सना महिरोय सिंग इनोवेटिव आइडिया सिंग हेनकन हनबगी पांदम दा लैबोरेटरी असी हांगदोखिबनी लोइना लैबोरेटरी असिना पीरि पखुतोंग साबसिंग असी महिरोय सिंगना लेमना मांगहन बिगन हाइना थोरम अदुगी अथोयबा मिथुलेन ओइना सरुक याखिबा एजुकेशन मिनिस्टर न फोंगदोखी ngasi ki thorom da khongjom स्टैंडर्ड इंग्लिश स्कूल मैनेजिंग बोर्ड की एडवाइजर एल श्यामो
BJP Thawal District President L. Deven, Manipur Mail gi editor and Ibungo Saubi amadi Idulib India Bangalore gi director T.S. Sanju su saru yaki bagalorina school asigi website amasu hangdoki. Bisnupur District ki oina technology based entrepreneurship development program on food processing haiba hafta taruk ki oiba program ama Manipur Science and Technology Council Mastek na sinduna loktak modern fish market Moirangda lalba February 15 ki March 18 phawa pangthokadori yauningba thawayawa miyosingna Mastek ki natraga Moirang Municipal Council ki office singdaki February 18 gi mamangda akupa marol khangnaba yagani haina Mastek ki director ki sirol amana hairakli January 22 dagi hauduna Kangpopi district ki manung sana laiba Sinam Kom Baptist Church sa tarkiba Komrem singi oiba ani suba youth gospel olympic ngarang loisinkhre Komrem Baptist Churches Association KRBCA youth department asinduna youth gospel olympic asi pangthokpani run with unity haiba team na sathariba olympic asida Manipur ki tongan famda lairiba furu masa sing maru oina koireng purun kharam amasung kom furu ki mioi sing na sarugyari Sports sama di gospel na sing tongan event kaya sa Olympic asi da pangtholi Olympic asi banung sana kiba football ki match ta sangang youth society na cycle youth society po maiti pa piki nupi singi volleyball dana litan youth society na purum ligli youth society po ngaiti pa piki amadi nupa singi volleyball dana sagang youth society na cycle youth society po maiti pa piki gospel Olympic asi losin mi taramatu da IGLO El Kailun IPS amadi social worker M Sams amadi T Boyes kaloina na miyamna saruyaki aina thamning ma message di handak ki youth gospel olympic sina akoi ki theme gi matungina run with unity habugumna akoi komre macha sing se unity oiba amadi nusina ba aduga santi oiba lakani habse santi oishnu habse ai geno thamning handak gospel olympics se yam nungai aina hajning badi leader singonda amuka sigumba olympics amuka hanna amuka pangthokna ba aina appeal tawjaning Kangpopi Kanglaipa Students Association Thawal District Council ki dongna thopuga da thomi singkhale haina KS ki thator paselo lamada hairakli Zit Wairakpam the President A Indra Kumar na Vice President amani N Besorchi na Secretary oirakani hairi amaromda KSA Imphal West District Council ki Human Resource Development Secretary oiramba Hizam Assistna manung matam sadana laikhidabada Council asina thator patongan baselo lamada nungaiteba phongtorokli amadi imung manung ki awabatu saruk yari haina supalakli Hojek sanabagi pauda Nominee subna satha gadaba India Myanmar Women Friendly Football Match 2018 gi ngasi sana ki ba ahan match ta India bu bahut siliba Manipur ki tupi football team na Myanmar gi Sagang region ki team bu yamna laksana panjal tares sina da maiti ba pikre Mandelagi Mandalar Tiri Sports Stadium da sana ki ba ngasi ki match atu ki taramathoi kunmanga amadi kunthani suba minute singda jersey number 11 Kasminana hat-trick oina panjal ahum jersey number 10 S Reina Roina match ki kuntaruk amadi kuntratre suba minute singda panjal ani sansinduna ahan ba hal pawda Manipurna Sagangbo panjal manga sina da lit tawduna satki ani suba hapta substitute oina sangla kiba jersey number 17 O Rebecca na match ki yakai mapan amadi humpumu humdoi suba minute singda panjal ani sansinduna Manipurna Sagangbo yamna laksana panjal tare sina da maiti ba pikibani ngasigi match atu da mai papa ngangkrabaso hayeng January 19 da Mandalay ga sanaga match asina hena crucial oiba match oigani haina Manipur women football coach oriba Moirang Them Ratan Kumar hamati team manager S Mani Ratanna Impact News da phongdoraki hayengi match ni am lurise hayengi si taseng na mogi akoi Brahmagi mogi country gi represent toba player moi tare nipan yorkani aduna akoi masih aini so aduna second half sida ayam bakoi player lokthore se hayengi ne na pothan ba hayengi recovery pi de ngasai moi team je khara sweep oi adi ranking jo akoi India ri moina 45 ta ground la koina sana 50 mana sama khena ba khas leiba but koina moi gi planning ma silisina koi gi khitang week oiba team Saigang region si ngasi sana laga then hayeng tomorrow's match will be very crucial hayeng mandle gi sidi moi maybe international player tara hapchalak payai or ama tor payai aduna adu amarom da koina hygienic mudi is a very good relation with whatever they are doing they are facilitating providing fooding lodging accommodation is excellent then the supporting staff also very excellent. Okay, yan maja hengi match to su Manipur gi team na soidra mai pak pangam nu gidam takan momong da ko gi oja mayam gi mieng makha da du sanoi sengi
yam kana hona jaba dedication amdi focus ki makha da heng se sanakan habagi wakalong loina. This is Rajnathom signing out from Mandlar Stadium, Mandle. Amaramda ngasi hokiba dominini sudna sathakadoriba Indio Myanmar Women Friendly Football Match 2018 adu Mandalay region ki Minister for Security and Border Affairs Colonel Yao Min Mandalay region ki Minister ki loinabi Dr. Yu Me amadi Youth Affairs and Sports Government of Manipur ki Minister Letpau Hokibna atoy Mitholen Singh oina sarogya match adu yenana bagi dama Mandalar Dairy Sports Stadium da Mandalay ki naha halkaya na tinki Thoram Hogdopaki Warol Pibda Minister for Security and Border Affairs Mandalay Colonel Yao Min Amadi Manipuri Youth Affairs and Sports Minister Letpau Hokip Anina ngasi sanaki amadi hayeng sanagadar football match sing asina lebak ani ki marakta hena nungsina ba hengal halagani haiki match loiraba matang Manipur ki sanaroi sing lairiba hotel Mandalay da sanaroi sing na Samin Nakiba business delegate abadi MLA singna Sanori Singbu Selgi Mana Sing Piduna Puning Togotki MLA Paunam Brozena Lupal Sing Taramanga She's a hospitals ki managing director Dr. K Falina Lupal Sing Taramati ate business delegate singna su Selgi Oiba Mana Sing Piduna Manipur ki Sanori Singbu Puning Togotki Sagang region ka sana bada koi Manipur team Manipur women team na yam phajaba play ama tawdana ngasi de koi yam phajana mai pae loina loina koi ki players sing yeng bada doki matik yam phajai yam manana passing chap chana ngasi sana ki budu yam phajagi hayeng su ai koi Myanmar ge koi Mandalay region siga sana ga dori se masida koi mai pa agati adu matik nungai kani maram de koi puna mangna la ese koi players sing sa hope toroga koi na thoita ba adi hai bachi gi koi wakhanda lakpani aduna hayeng koi players sing damakta su koi lakpini be koi mayam dagi wish tawna ba loina na hangi bada koi nungai na pochai kya lai na bagi koi asa toroga lai hayeng mai pak tabay adi hai bachi koi aning mani le puna mapu thank you Ngasigi mai pak asida nungai ba phongdol laduna sanore singna hayeng sanagador ba ani suba mesa sikite ma akan ba mong da lamba tawna na ba sem sari han impact news da phongdoraki ngasi gi mai pak pasina lotion banataba hayeng amuka mai paaga mayam langminariba mayam je punna mai paaga Manipur da han kisi haina thamjage aidi aina khajab ojana pijab aigi position adumak soidana ba sanaje na kanje dusu striker abji goal chanabni aidi goal chandabe ade na khallaga isada ka dabe ade Manipur gi mai puraktabe ade haiduna sanabre du lingni mo jadu su akhoi ngasi sanarje de hena hayeng na team spirit hena kanna sanajage na khanje Minerva Punjab ki masak nairaba sanaroi Sensu Zilsengi golna Neroka FC ba maiti ba fikre Minerva Punjab FC point ohum amaga hafsindana punna point kun mga pangdana satari ba I League asigi point table gi makok ta lengdana laikre ngasi sanaki ba match adu team ani bak amamana amabu maiti ba pita ba yadi habi wakalonda akan mamong da sanaki match hak hauba ga kui dringai minute ani sappa matamda Neroka FC gi oi thangba corner flag manakta phangba throw in gi khutong saba lawduna Sangna langsilakpa bola ba Minerva Punjab FC ki Bhutanese striker Sencho Zilsen na kausindana makoi gi mai papa gi amatanga ba goal adu sanki loina na Minerva Punjab na makata ba goal sanba sanana ba kan mamong da hona ki adu Neroka FC gi naha ori ba goalkeeper Besorsina Minna Singh na yam na hai Singh na sana ba na makata na goal san mangam khide sathari ba league asigi hausi Neroka FC match tarani thoirak sana ba taruk lak mai pakli draw ohum lak sakhi loina na ngasigi match atu ka tharaga ahom lag maiti dona punna kunma thoidi ki henba ngamdana leiri Neroka FC ki matang match laleba January 13 da away match oina Churchill Brothers ka Goa gi Tilak Maidan Stadium da lamba taunaragani NSU Naran Konjil Kunmapan Sub Langthawal Kendra Inter Club Football Tournament ki final sangkre ngasi ki sanak ba football tournament asigi hogdop ki tharmata da social worker Y Budha madi Lilong Nagar Panchayat Ward number 4 gi councillor M Joy Kumar ani na NSU Naran Konjil amsung Lisu Lilong ani ki sanore amadi match ngasi ki official singa sakhang maikhang thoram ama pangthoki ngasi ki semi final match asida sanari ba team ani mak thawai haksang yauna match ase mai paktaba yadi haina sanaki ba match asigi kuntare suba minute NSU Naran Konjil Sanaroi Y Suranjan na sanki ba match asigi ama tungai ba panjal aduna Lisu Lilong bu panjal ama sine da maiti ba piram laga
tournament asigi final samangam ki sathariba football tournament asida football team tarani thena saruk yaduna league match singda ato ehin tana ki hayeng satharaliba tournament asigi ani suba semi final match sadaragani RFC Khanam Lerang Tarani Suba Kagame football trophy ke champion Obangam Kre Kyangway Youth Pioneer Club Kyangway Haibu Makong Sindra Club Asiki Sanabungda Ngasi Sanaki football tournament asiki final match atuda RFC Khanam Lerang AFA Thawal Panjal Mari the mighty Piram Laka tournament asiki winner oiduna Selgimana Lupalising Yankai Galoina ba trophy amadi gold medal sing funky Galona tournament asiki runners up Tahorba AFA Thawalna Selgimana Lupalising Kuntra Galona trophy amadi silver medal sing funky tournament asigi tongan ba lamda mana fangkraba sanor sing aduda KYP sigi president El Suranjay Standard Robert Higher Secondary School ki principal PS Landhoni amadi lamda mati ba sakna ra mioi kiana selgi mana ga loina ba trophy sing kodol tamki jata ki ba football tournament asida maming leira football team tratare na knockout basis ta tournament asigi mapu oidna ba atho ehen tanaki Hokiba January Tara Mariti ki Kokta Bazar Public Ground Hangdo Kiba Ahanba Hanib Shah Memorial State Level Manipur Muslim Football Tournament 2018 ki Gasishana ki Ahan Mesta SMMC Santelna SMLFC Lilo Panel Fanjal Amasineda Aduga Anisu Mesta Faida Kwakta CP na LIC Moirang Thobal District Pu Panjal Amasineda Maiti Pikre Ngasi ki Anisu Mesta Faida Kwakta GP ki jersey number 3 MD Aman na Sankiba Panjal na LIC Moizing Thawal District Pop Maitiba Pibangam Kibani Loinana Man of Match Su Paida Kwakta GP ki MD Aman na Taki Satariba tournament na siki hayeng sanagata match singda NMLSC Ngarian amati KMFC Kairang Laba Tongnaragani aduga hayeng ki atupa match amadana FYFC Porompat amati YUFC Yaripok Laba Tongnaragani Ahom Suba Imam Manisang Memorial State Level 4 aside mini boys under 35 kg football tournament ngasisu makatana league matching sanari FIFA under 17 World Cup ki sanari Boris Thangjabam di Komantiam Nintoinga bani na ahan boina football sanaba horokiba Rising Knowledge Club koyatong sanabungda ngasi sanakiba ahan ba league ta UPC Kurai Thangcham Laikai na Apollo 11 Thauda Babok Laikai ba Panjal ani imada ani suba league tana KSWC Kurai Kongpal na KSYC Kurai Sajor Laikai ba Panjal ani suneda maiti ba pibangam ke Satar liba tournament asigi ngasi sana ke ba ahom suba league tana ASA singi mai kongba rona UUFC team A uri poko Panjal mari sunya da mai team P ki baga lona na mani suba league tana LK YDA team A laipam khurong na UUFC team B uri poko Panjal tara amada yamna laksa da mai team B bangam ke Yangkom Sanjay Kishan thang makada Rising Knowledge Club kaya tong nasinduna club asigi sana bungda satar liba football tournament asida football team tarani pa na saru yari Hayeng tournament asigi makataba league match sing sanaragani Saliba tha asigi tariyat ki mapan phawba Sombor Serbia da pangtok ki batare subad Nation Cup Women Boxing Tournament India represent tauruba aduga masana asigi KG 52 ki category da gold medal lawrak ki and Baby Rosie Sana Sanu amasung KG humbudran intoi ki category da silver lawrak ki sana amasa sanu thokso mani botaram opke thoram amanga si Thawal district ki Amaser Boxing Association asitana Thawal district ki khang bokta pangthokre thorom ki soroga moina mingsat purakraba sanaroi Baby Rosie Sana amasung sana masana paumis sing da phongdorapik matungina makoi ani mathang thada New Delhi da pangthokadoriba Khelo India haiba national championship sida saruk yana na khalakle masida makoi ani ma goal lawpa ngamna na bahonagani aduga makoi ani ki pandamdi Olympic ta saruk yadana gold medal lawpa ngamna na bahona bani haina phongdorakhi Anba Haibok T20 cricket tournament Al Amin Lilong amadi PTRC paso any mai fakre Manipur Cricket Association gibi makada Langthawal Sporting Club na sinduna ngasi ayuk Langthawal Public Ground da sanaki ba tournament su sanaki ba ahan ba league ta
toss ngamkiba al amin lelong na mesa sik apiba over kunda wicket taruk tur ka run sam ka tarani pan lobang ngamki mesa sik ani suba inning sana kiba blue hawk cry na mesa sik apiba over kunda wicket taramak tur ka subna giran sam ka tara hum doi khak lodana mesa se run manga da bai thiba nangki mesa sida run nipu mari lokiba al amin lelong gi batsman Abdul Basirna man of the match daki Sathariba cricket tournament asigi nungthil sana ki leg tana PTRC paso ina toss ngamdana match asigi apiba over kun batting hana sana ki bada wicket tare turka ran sam ka tara mari lobu ngamki match asida matam sanaba laki daba SCCC sinjama gi team da tournament asigi match referee over tarani pan khang batting sanana ba ya ba piki bada inning asigi over tarani pan da wicket taruk turka ran sam ka tarani thoi lodana match asidan ani da maithi banangki match asida PTRC ki sanaroi vidasna ran tarama pan amadi wicket ama loduna man of the match taki chathariba T20 cricket tournament asida cricket team kun mathoina saruk yari heng chathariba T20 cricket tournament asigi makha taba league match ani sanaragani da bulletin asigi headlines amhuna miyam da thamjagi Staki kasin koya da paktat na thari popi pabi sing Mars tha phawik manungda maru phangna manghal lagani haina Chief Minister Virena lauthokre ngarang deki sathar ki ba Republic Day ki thoram ngasi beating the retreat pangthok na loisin kre mako patang takraba contingent sing da governor na mana matom sing kusin na kre weightlifting sanaroi saiko mirabai sanu go ngasi Manipur like anga taram tok na lupa lakh kun gi sen pham pi duni pongin thobatri anok Manipur jam anima amatoi na sokhat bina ba mathau tai hai na agriculture minister Behan Khalian apong dorok Indo-Myanmar women friendly football match 2018 ki ngasi sana ke bahanwa match ta Manipur gi nupi football team na Myanmar team bu yamna laksana pantal tare sina da maithiba pikre amasung Minerva Punjab na Neroka FC bu panjal amasine da maithiba piduna Neroka FC league asida point kunma thoidagi hen bangamdana leiri